Dear Manipur, YouTube channel subing bir bamem pum nong pum kana taram noksari han badam namaru iba pawam update thamjage Anglo Cookie War Centenary get lenga ki aya ba yauduna yungbu oiramle mahesor Cookie singna sasinna ba history ama semna ba yungki ba Anglo Cookie War Centenary get lenga ki aya ba yauduna yungbu oiramle wafam asing asi mahesor thongnawjum gi kaisam pata leiba yumda pangthoki ba pawmi mifam amada mahakna pangthoki bani mahakna makata na phongki ba da hauki ba me ahum dagi Cookie na lan horuktuna ngasi pawda Manipur tangdu leitaba purakpa ngamdri Cookie na makhoi oiba history ama semna ba Manipur gi history bu lana puduna satna ba awang ba thaki mahiloisang kaya da Cookie gi aran ba history tamhanna ba hotna ba kaya ama su tawduna lagli haibasi khangle aduga thoksu thoki da Anglo Cookie War ama hajinduna Surasanpur district NS number 2 da yungleba Anglo Cookie War Centenary gate asigi matang da sahi asigi January 3 PWD department da RTI thaduna hangruba da gate asi saba yabagi ayaba pikiba leite haibaga loinana gate asi lawthokna ba mari leinaba DC da aiba serol haukiba 2022 gi December taraga mathoi da pikiba leikre haiba wafam RTI gi paukhum oina executive engineer NH Division number 3 PWD da pirakle haikibaga loinana aran ba history kaya semduna Manipur gi oiba history thugaina ba hotna ba Cookie kangluk ki Anglo Cookie War Centenary gate athuba da lawthokadabani haiba wafam thamki aduga mathangi update asna more de Cookie militants sing hijack tawkiba sing gari fangle Cookie militants sing na bulletproof line faujin bangam ba phab makhal gi nongmai sizinare more de mathau tawribe state security force sing gi damakta ising thaba lakpa DI Tata gari ama hukiba February ani gi ayuk pung 13 rom taba matamda Cookie militants sing na hijack tawduna pukiba dagi thiba khangtana leirakhiba adu ngarang phangba ngamle hairi ising gari asi phangnaba more de leiriba Assam rifles na singba security force na akan mamong the comping operation sa tharingai de ngarang more gi ICP manak tagi phangba ngamkhibani hijack tawkiba Cookie militants sing adudi phaba ngamdri hairi pauche asina phangba pawgi matung inadi hojik more border town da sangsilaktuna security force leiba mafam singda attack sa tharkiba Cookie militants singi nongmai gi marakta bulletproof yaw phawai yamna line phaujinba ngamba nongmai sizinare haibigi kudam phangle Cookie militants singna sizinaba phaba makhal gi nongmai na kapsilakpada check ki world inchi mari yauna changba ngamba nongmai sizinare haiba sukhangba ngamle maduna foreign laiba ki khud yaudana Cookie militants singda phaba makhal gi nongmai na singba supply tawre haiba khangba ngamle haina more de leiribe state security gi machin chatpa singba phongdorakli makhatana pauche asita phongdoropagi matung inadi hojik more da Lairiba state security force sing da thaknaba ising sana thaknaba problem sing amata phanghanbe yaroi haina more da laiba Cookie nupi sing amadi volunteer sing na sathariba asi mai pak pangamdre hojik state security force ki damakta sana thaknaba problem sing phangli ngasi soyuk phung mapan phawdang curfew kumthoki makata na ahing super curfew adumuk thamli yamna laibak thibadi Cookie nupi sing na curfew ating ba thugaiduna more bazar amadi akoiba mafam sing da thoraktuna pochei yonbagi thapuk tawge haiduna irang hek horiba sini amaromda Manipuri lengang na state security force na season na Casper vehicle sing athuba matamda tharak lagani haibase afaba khongthangni taramna ugi Casper gari sing asi Surasanpur kangpokpi amadi Tengnoupal na sing mafam sing da season na ba pirakpa matamda Casper sing asi season aduna ain thugaina ba hotna ba mi sing takthokna ba amadi laksin na ba hotna ba da mai pak ba haibadu oigani hairi more de leiriba special commando singi oinadi Myanmar na Manipur da landarak laba phawbada special commando gi kangbuna mangjin thana songthoktuna lanthengna gani adu state security force singi damakta matam go chuna ba phaba kuchu khulai sing mathau tai haibasidi Manipuri lengakna khangbi ba mathau tai haidi